MSTV mieng tabiri basingbu nomaithang kajalna khurumjari. Hauzik nunthilgi oiba pau pizari. India gi mafam khudingda India gi Prime Minister Oirambi Lekhidrabi Indira Gandhi gi mapok numit asibu Kwame Actor Divas haina pangthoknabagum ngasi MPCC na sinduna Congress Bawanda Lekhidrabi gi chama taruk suba mapok kumon Kwame Actor Divas thoram pangthokre. Thoram aduda MPCC gi President K Megasandra CLP gi luchingba o Ibobi amadi CWC gi member kakhangamna President Chief Guest amadi Guest of Honor oina saru yakhibaga loinana MPCC gi Office Barrier Party gi luchingba sing amadi karmi kayana saru yakhibaga loinana Lekhidrabi Indira Gandhi gi mitamda haikat lekat tamki Diwas asiga mari leinana National Integration sagat nambagi nahawna na wasak lawki Thawamga mari leinana CLP gi luchingba Okram Ibobina hai santi leitaba mafamda sel thumgi fibam kaidonungda faroi hena dum soksil lakani Manipur gi Chief Minister NBNSU state asigi sel thumgi fibam soksille GST gi senfam chada tarama pandagi henna khompa ngamdre haina nunangba fawba phongdokre Masi pumna lamdam asida thokliba irang asina lamdam asigi miyam awaba kaya mayoknare maram aduna state lengakna irang asi waroisin purakpa ngamoidaba oirabadi center lengake mateng lawraga waroisin ama purakna ba hotnabiu haiki mayam wahan bagi mahutta khaminaraga kamai toraga solve tongna ba hotna sigi haibase asigi leiba Manipur gi context aduga nation sigi leiba sileida yamna Indira na pambiramado madu yamna relevant oirpa hairba tare moigi level da ngamgadoga oirgana praja singsi waman gre tha taruk henjala e waman gre koina he haijari bidi kari yengdana leiribano moigi level da ngamagana solve tawbiro akoi Manipur da leiba praja singsi waman gre akoi hanade su shanti pambani jiksu shanti henjalamna ba athubuda hotna biro senior do moina state government gi level da ngamoi do wo weragadi center da leiba sisu moi chap manaba sarkar ni aduna center gi mateng lawraga thuna masi shanti hanjalamna ba tawbiyo na koi anadagi update tawde leire Thawramadu da saru yakhiba MPCC gi President K Megasandra da paumi singna hangba wahangi pakhumpi aduna hai Haujilamda masida thokliba irang asina maram oiraga tongan ba mafam singda hangdokliba relief camp singda thadariba senfam sing asida uchi jangna bara haibagi chingnaba leire state amadi center lengakna thadariba senfam ga tawthorakpa thawaka chana dabagi mami chauna tare masi Congress Party na pendre thadakhiba lupa crore kaya adu kadaida sijinakribano haiba mayak singna miyamda ute haina phongdokhi Sa manungsida karamaina santhibano haibadu fajana detail explanation tawdi aduna gasagi relief ta leiriba mayam ki chana ba thakna nabagi bibasi satisfied with the haibase every civil society organization hai inmate singna hai aduda piriba expenditure thagal imyan yam chawre aduna masi usi changa pro kerom tawre haibadi relief ki expenditure se Central government na piraiba or state government get sector da gichali base masi soidana uchi changani hoida hana bhai relief ki leiriba material adagi masigi sariba yung nung akoi gi temporary sari sing che masi akoi contract basis from the oina chalaba da tawi investing ka tanate political party me am tanate haida expenditure si masi akoi masi lam sina ni haina tawi Nasi ayu anganba pung mari rom tarakpa adwaida Petrigi Khanong pok thangba Gaurok Reserve Hill Range da sakhangdaba singna khuchu khodai sing lotuna thamle haibagi thajaba yaba pau ama fangbadagi ngasi ayu pung mari makhai rom tarakpada SP Thawal gi mieng makhada Special Operation Group Thawal na COV Lilong COV Thawal 33AR gi apunba kangbu amana OC CDO Thawal na luchingduna thiba hombagi thabak sathabada magazine yawa pistol ama countryman pistol ama 36 SE hand grenade manga 80 WP grenade ani 9 mm gi nomoi maru tariat 5.56 mm gi nomoi maru ahum 7.62 mm nomoi maru tarani thoi phangba ngamkhre hairi District Sports Association DSA Kaksingi Sanabung Asibung Matamga Chunaba Mawangda
Sangga sagatnaba amadi Kakching Kaithal asibu masak thokpa kaithal ama ohenaba sangga sagatnaba ngasi Kakching SCG MLA Mayangnamam Rameswar amadi Wabagai SCG MLA Usam Dibena Kakching Municipal Council gi Executive Officer L Romesh amadi Manipur Police Housing Corporation gi engineer sing yauna koina chatuna yengsinkhre Ngasigi yengsin khongsat aduda ahanba oiba District Sports Association Kakching sanabungi fibam yengsin bagaloina na association asigi thaupuba sing amadi miusinga famina duna sangga sagatnabagi matangda wari sanaki wari sanaba aduda MLA anigi maikaidagi lakadawriba lising ani kunmari fawbagi manungda sanabung asibu matamga chunaba masak thokpa sanabung ama oinaba sangga sagatpa haugani haina thajaba piki hiram asigi matangda Wabagai SCG MLA Usam Dibena phongdorakpada Kakching miyamna Kakchingda matamga chunaba stadium ama thamba pambagi proposal leibana DSA Kakching gi sanabung asibu chamgatuna matamga chunaba sanabung ama ohenaba sangga sagatnaba Kakching SCG MLA Mayangnamam Rameswar ga punna hotnari lakadawriba chahi lisingani kunmari fawbagi manungda sungsoi soidana saba haunaba hotnajage haiki oi DSA Kakching District Sports Association Payapin jo ngang ngi sana se pajagani hai bam phamsi koi Kakching ki praja mayam nasu koi study mama thamba pa mai petare hojiki matam ga sunaba koi study mama thamna bagi damukta kanna koi propose tawi adu hai ba posi mayam nasu koi kaita matak koi honorable minister amubi lakna ma chata birame aduga hai ba DSA Kakching ji soidra maki hai ba finsi da ju koi 2024 ba gi manung da di koi sugyo soidana step ji saba hawla bi damukta Honorable MLA Kakching gi ai maruk zaram so ai shabang na kan honor mayam da suchu china ko putol thobi dota ni gora sagi ai mayam Tungda Kakching Kaithal gi fibam yengsilladuna Kakching SCG MLA Mayangnamam Rameswar na phongdolakpada Wabagai SC amadi Kakching SCG manungda leiriba Kakching Kaithal asi matamga chunaba afaba modern market ama ohennaba samga sagatnaba ngasi yengsinjabani Wabagai amadi Kakching SC anigi miyamgi apambagi matung inna sagadawriba market asina assembly constituency ani asigi miyam khaktada natana akoibada leiriba Hianglam Sugunu Chandel amadi Tengnopalgi miyamda su kanaba pigani market asibu sanaba handake financial year asida hapnaba chief minister na Kangalakpagi damak Chief Minister bu Kakching amadi Wabagai SCG miyamgi mihu silaga thagapa phongdoksari Kakching Kaithal asida sagadawriba market asi kaya yamna chawba amadi karamba mawongi market saragadi miyamda hena kanaba pigani loyana mafam asi commercially economically vibrant oiba mawong Manipur gi mafam ama oinaba kanna hotnajari haiki Lairiba Hianglamam Kendra Sugnu Kendra amadi asomna kanda Chandel amadi Tenopol dagi laiba jang napi amadi achapor makoi leiba pothok mayam ki masigi yonfam oiba chawba market masu oigadorba masi akoi semgan bagi akoi honorable MLA Oja Deven amadi hangna honorable chief minister da haibirubada masi hanaki financial year da masi program hapona harpadagi akoi maba basi yengba laktabani hojik police housing gi engineer singna akoi executive officer Kakching municipal council ga punna yenga kanda mafam sida kaya yamna chawba karamba mawongi market saragadi public ta khwaidagi kanaba hena phangani aduga mafam asi yamna vibrant oiba commercially ko economically vibrant oiba mafam manipur mafam da ohenaba koi onajari aduna oja samdiben amadi hangna oja samdiben gi mau chilaga koi manipur gi luchingba obiriba honorable chief minister Tamu Berenbu kimatik thagat phongchari prajagi maikedi haibo wafam jaharaga kulum Chahi asigi megi tang ahumdagi hauduna state asida thokliba lan asina maram oiraga lanjena duna Imphal East ki nongadada leiba CIC da hangba relief camp ki fibam ngasi lamlai SCG MLA khongbatabam ibom sana hauthena chatuna yengsinkibaga loinana image singa pukmen pawmena khre Sawongbungi SDO TI Surma SDC Gyandip Rajkumar Lamlai Kendra United Club Peace and Development Committee gi President Ngasam Joy yauna tongan-tonganba miyoi kayana saru yaduna pangthokiba thauram adugi matangda wa ngangladuna MLA khongbantabam ibom chana hai miyamgi damak lengak leiri thokliba lan asina matam khara yum thadotuna leirasu athubada isaisagi poknafam lamdamda hanjunaba lengakna hotnariba khudingmak miyamgi yaifanabagi damaktani relief camp asida leiriba singna mathau taba wafam sing lakpa matamda pau pirau fibamna matamna yadabagi
ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯕꯅꯤ꯫ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯊꯧꯗꯥꯡ ꯂꯩ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯇꯧꯕ ꯑꯐꯕ ꯊꯕꯛꯇ ꯑꯃꯅ ꯁꯧꯒꯠꯅꯁꯤ ꯍꯥꯏꯈꯤ꯫ इजरायली फोर्ससिंगा हमास टेररिस्टसिंगा सोकनरिबा लान असिगी मरक्ता इंडियाना अनिरक सुबा ओइना ngasi गाजा स्ट्रिपता ह्यूमैनिटेरियन एड सिंग थाखरे। लान असिदा हौजिक फाउबदा मियोय लिसिंग 12 हेन्ना सिख्रबनी। ngasi गाजा स्ट्रिपता ह्यूमैनिटेरियन एड थाखिबगी मतांगदा एक्सटर्नल अफेयर मिनिस्टर एस जयशंकरना इंडियादा पैलेस्टाइनगी मियोय सिंगी दमक्ता मतेंग सिंग मखाताना पांखिगनी हाइना मिनिस्टरगी ट्विटरदा थादोरकपा वारवलदा हाइरी। अनिसुबा तांकाकी Mateng asi IAF MCC-17 aircraft na ton 32 gi mateng gi processing puduna EI Aries Airport Egypt ki damakta India thadokre hari. Matang asida nungthil ge pawsanok sabolution jare imestibim eng tabi basingbu amukana kurumjari.